इचनाव मैम तारबा सुसानपुर स्टारलिंग सिजनबा हौरबा याना लेरे हाइरी स्टारलिंग हाइरिबदी इंटरनेट बन लेरगसु इंटरनेट सिजनबा याबा मोबाइल सिजनबा याबा नेट सिजनबा याबा पोसाकनी स्टारलिंग हाइरिबसे असिसे सुसानपुर सिजनबा हौरबा यादुना लेरे हाइरी ग्राउंड रूल थुगाइरिबा मणिपुर इरांग सौगलइबा अमदी मसिंग थिंगमदना इलीगल इमिग्रेंट सिंग चिंगछलइबा मफमदुदनी हौजिक हौजिक सुसानपुर स्टारलिंग सिजनबा यादुना लेरे हाइबगे पावमा लाइबसे पीरिबा फैसिलिटी मैम से येंबिउ हुजिक हुजिक सुसानपुर तौरिबसे यामना अंगकपा पावनी हाइबा पावसे तामिनरसिको मैम असि हाइबा स्टारलिंग से सुसानपुर सिजनबसे मैम अयाबा लेबरा नत्र मैम करी तौसिगे बो अफमसे असे मैम वहांग अमोइना हंजगे अदुदि पावसे तारसिको सुरसानपुर स्टारलिंग सिजनब हौरब याना लेरे सुरसानपुर इंटरनेट अमसुंग फोन लाइन सिजननिंग मोंग सिजनब यादना लेरिब कया लेरिब सिदगे कोंगनब हंदक एलोन मार्क्स अमसुंग इंडिया गवर्नमेंट गे याना खेबगी मतुंगिना लेबाक सिदा लॉन्च तौगदरिब स्टारलिंग सुरसानपुर अथुब मतमदा हौरब याना लेरे कुकी सिंगना ngarang notice ama thokre hariba notice se langi tamakta kuki sing sem saro haina leiriba kuki singna notice ama thoga khangan khare hariba notice se ngarang ta nona thokpa notice ni मैतेना मैतेगी लोफम द लौ उब चटपगी मतंग द कुकी सिंगना अथिंग ब पिरकपदा मैते अमदी कुकी गी अनी गी मरकता उंखतनबा थोकपगी मतुंग द कुकी सिंगना थोकपा नोटिस अमा इचराव मैम तामिनसी हाइरिबसे कुकी सिंगना येकनबना कुकी सिंगी लमुन खिदोरे अदुना लेरिबा कुकी गी नहारोन सिंग कुकी गी लीडर सिंगना लानगी तमक्ता सेम सारो हाइबगी नोटिस अमा थोकले पावसे तामिनरसिको अखोइगी इरमदमदा मणिपुरदा मैतेना इसागी लोफम द लौ उब चटपा मतमदा अथिंग ब पिरेब अदुम कुकी सिंदुना अमुकम ओइदा पादबा पाव कया सांदोगा लानगी तमक्ता सेम सानबा ngasisu थौरांग तौब लेपते बगी पावसे तामिनसी चिनाव मैम सेंट्रल गवर्नमेंट ना करी एक्शन लौरक्तोरिबा पावसे तामिनसी हाना ओंखनब थोक्तुना नाउरी कापनबगे थोदोक कया थोखरब मतों कुकी सिंगी माइकैदगे नोटिस अमा थोलखरे मदुगी ट्रांसलेशन मियामदो थमजरी कुकी खुगी निंगथौसिंग अमदे डिफेंस की थौबु खुदिमक्ता पाउजेंजरी मदुदे अखोगी लम मरु ओइना वाकन साइता येकनबगा मुकनबा थोकले मरमसना खुल खुलगी नुपा लानथेंगनब nganggodaba सेम सादुनु लैनब पाउजेंजरी इरांग असि सांगथरगदे डिफेंस तगी याथंग पिरकलगनी मरमसना सेम साबिरो अदुगा मेंटली सु प्रिपेयर तौरगा लैनब खंगंजरी हाइना ऑफिस ऑफ द कोंखोम एरिया डिफेंस कमिटी साइको सब डिवीजन सदर हिल्स का उपिना नोटिस अमा थोलखरे मतंग असिदा कुकी सीबगी पाव मतंग हाना ताथोसी कुकी अनि ZRA गी कुकी मिलिटेंट्स अनि जुनता आर्मी ना कापखाइरगा हातो खरे हाइरी कुलेंदा थाबी खरे हाइरी हाइरे पावसु तारसिको मरम चटलुद्रब कुकी इलीगल इमिग्रेंट्स कुकी नार्को टेररिस्ट सिंगना मफम खुदिमक्ता चलगा इरांग सौगली अदुना कुकी अनि जुनता आर्मी ना कापखाइबिरगा कुलेंदा थाबी खरे हाइरी हाइरे पावसु हमता ताथोसी मिजोराम के संफाई डिस्ट्रिक्ट की ZRA के मिलिटेंट कुकीजो अनि जुनता आर्मी द कातुना हाट खरे हन सोशल मीडिया सिंगदा असिबगी फोटो वीडियो अमरे डॉक्यूमेंट सिंग ठगना रखरे अदुगा अमुका सोशल मीडिया दा अराना पाव संदोपगी मियोएमा फारे हाइरी फेसबुक ता अराना पाव संदोपगी नि फारी बसे हाइजेगदबदी सोशल मीडिया बसे यामना लोबनी हौजिक हौजिक फेसबुक ता इरांग लेदा मफम द इरांग लेरे नोंमै कापसु कापब मफम द नोंमै कापेना थागतलुबा मियोय अमा पुलिसना फारे हाइरी हौजि हौजि कंगलेपाक असिदा मिकअप मिराव खोना थालिबा अवाबना मायोकनरिबा तांजा असिदा अमुकमु फागी तौबगी मतंग मतम नते अखम जेसी हाइजेगे सोशल मीडिया दा ओइदा पादा पाव संदोपसे मयाम संदोपिगनु मयामना मी पाइनबा अमदी हौजि हौजि तौरिबा इरांग सिगी मतुंगिना असुगम वफम जे थांगतपा यादे बसे मयामना सोयना खंगमगनी कंगलेपा खतना तना मालेम सिदा लेरिबा मयाम पुनमगना सोशल मीडिया से पाइरिबनी सिजनरिबनी अदुना सोशल मीडिया दा ओइदा पादबा पाव संदोपिगनु वफम जेसी हाइजेगे मयामना मागी अपाम्बा सोशल मीडिया दा पोस्ट तौनै अदुबु कनागुम्बा अमगी हार्ट ओइगदबा कनागुम्बा लनाई नतबा मियोइगी पुसलागा सोकदबा अदुगुम्बा थबक तौबिगनु वफम सेसी हाइजेगे अदुदि पावसे तामिनरसी फेसबुक ता अराना पाव संदोबा मियोय अमा पुलिसना फारे हाइरी फेसबुक ता अरान पाव संदोकलुबा अमा पुलिसना फारे थासिगी तरा मंगादा फुबारादा नोंमै कापले हाइदुना फेसबुक ता अरान पाव संदोकलुबने हाइबा बिष्णुपुर 1 नंबर 3 मनिंग लेकाइदगी रविकांत कोंजेंबम सही कुंट्रागा मरी कौवा मियोय अमा अरांग पुलिसना फारे हाइरी नकनमो दमुक लेतान पोकपीदा कुकी टेररिस्ट सिंगना खुलाई पाइरगा ओपनली चटपगी सोशल मीडिया दा फोटो मदी वीडियो कयामा वायरल तौरी
हौजिक हौजिक हाइजनिंगबदी लेतान पोकपीदा कुकी टेरोरिस्टना खुलाई पाइरगा ओपनली चलिबसिदा सेंट्रल गवर्नमेंटना अमदी सेंट्रल फोर्सना हौजिक फावदा हाइरिबा कुकी टेरोरिस्टसिंगसे करीगी फाद्रिबनो अमदी लेरिबा कुकी टेरोरिस्टसिंगसेना असुमाइना प्रेसिडेंट रूल मनुंगदा खुलाई पाइरगा ओपनली सोशल मीडियादा वायरल तौरइबसे हौजिक हौजिक लेरिबा मणिपुरगी गवर्नर मणिपुर प्रेसिडेंट रूल लेरी प्रेसिडेंट रूलगी मनुंगदा असुगुंबा लो काइबा थबक तोइबा अमदी आइन काइबा थबक तौरिबा कया अमसिगी मथक्ता चपचाबा लीगली एक्शन लौगदरा लौरोइदरा कुकी टेरोरिस्टसिंगना मणिपुर थुगाइबा अमदी इंडिया थुगाइबगी तमक्ता मखोइना तौनिंग तौरिबसिगी मथक्ता अहक्पा चैराक पीगदरा पिरोइदरा हाइबोसे वहांग अमोइना हंगजगे से सोशल मीडिया संग वायरल होरकिबा वीडियो अमदा कुकी सिंगना फोंगना नोंमै पाइरगा लैरी पीआर गवर्नमेंट करी एक्शन लौखलपगे हाइबदु यिंगमिनखसि आइना लैतान पोकपी साइट कुकी सिंगना सिंथक जगह अमदा केम सादुना नोंमै पाइरगा काखत कुमदा चतोरसिन तौबगे वीडियो अमा सोशल मीडिया संग वायरल होरखरे अदुगा नाकाना मरमदा मु कुकी टेरोरिस्ट थाइलोन सिंगसेन हाइबदो फारगा कापथोगा हातोखरे हाइरिबनि पासे चुसानपुरदगी नोंमै उरु लैबदा वायरल जखिबा अदुगुंबा कुकी मिनाय मसादो ngarang बर्मादा कापनाबदा फारगा कापखाइरगा हातोखरे हाइरि कुलेंदा थाबिगरे हाइरि पाउसिमसु तारसिको अफाउ सारबदो कुलेंदा मुगातंग अफाउ सादुरो चुरचानपुरदगी थदौ कुकी साइलोन सिंसन नोंमै उरु लैबदा वायरल चटकिबा कुकी मचा से ngarang बर्मादा कापनाबदा फारगा कापथखरे हाइरिबा पोस्ट से क्वाकटेल 360 हाइरिबा पेज असिदगी लखुचरगा थमजबनी नकाना मरमदा मु चीन कुकी नेशनल डिफेंस फोर्स की केदारमा सुसानपुरदा लैबा मसागी मयुमदगी तोइबुंगदगी फारे हाइरिबा पाउसुमदा तारसि चीन कुकी नेशनल डिफेंस फोर्स आर्मी CKNDF की केडर ngangkhol sat tawthang LI sat chahi kuntraga nipan churachanpurda leiba toibongi mayumdagi fare hairi sel khaiba mi faba mahak ase Myanmar dagi khulai lalonba drug lalonba dasu chenai hairi maka nakanamo namo kuki sing matha saba hore hairi tampaka taina bada leiriba kuki singi sugi kem lauthokpagi tamakta thabak chatharakpa horokpa matamda kuki sing matha saba hore hairi Santi pamjadraba irang sogotpata pamjaba illegal immigrants kuki narco terrorist singna lantama pamjaba adugumba kuki terrorist singna hauji tampaka tainabada leiriba kuki singi sugi kemsing lauthokpagi thabak chatharakpa matamda kuki mayam matha saba hore hairiye tarsiko pause boina tampaka taina bada leiriba kuki su kemsing lauthoknaba thabak paikhalakbada kuki sing matha saba hore haiba nungtil pause ki chipongama oiriba kangla pagudagi lokhacharaga thamjage aduga nakana mo da muk susanpurda yamna phajaba facility kayama pi khidore hairi susanpurda starling sijananaba yanaba leiribagi wafam kya su lai hairi base internet ban oiba taraga su mobile network ban oiba taraga su starling leiba taragadi सिजनिंगबा मतमदा इंटरनेट सिजनबा यागनी मोबाइल सिजनबा यागनी हाइरिबा पोट असे सुसानपुरदा सिजनबा यारनी हाइबगी अयाबा पीदुना लेरि हाइबगी पाउ मसु लाई हाइरिबा पाउ सिसु तामिनरसी सुसानपुरदा अदुगुम्बा करिगुम्बा सिजनबा ताखरगदी मखोइना ओइना तना पाउ कयामा मांगजु संदोरी मणिपुरदा नेट बन ओइबा मतमदा सुसानपुरदा करम हाइना नेट हांगदोमगा इरांग होरकपा मतमदा ओइना तना पाउ कयामा संदोमी हौजिक अमुका मुक सुसानपुरदा Starling सिजनबा यानबगी अयाब अमा लाइ हैबगी पाउसु लाइ कदाइ फबा चुम्मनो अदुगी दिस सबा पाउ खंगजेद्री अदुबु पाउगी मतुंगिना वफम से हाइजबनी द पाउ से तामिनरसी चिनाव मे चुरचानपुर स्टारलिंग सिजनब हौरब याना लेरे चुरचानपुर इंटरनेट अमसुंग फोन लाइन सिजननिंग मोंग सिजनब यादना लेरिब कया लेरिब सिदगे कोंगनबा हंदक एलोन मार्क्स अमसुंग इंडिया गवर्नमेंट गे याना खेबगी मतुंगिना लेबाक सिदा लॉन्च तौगदरिब स्टारलिंग चुरचानपुर अथुब मतमदा हौरब याना लेरे नाकानामो नमो होम मिनिस्टर अमदी कुकी जो सिंगी मरक्ता यानाबा लेना खरे हाइरी मैतै सिंगी खुनगा ताइनाबदा लेरिबा तंपाकी मफम सिंगी अनकपदा लेरिबा कुकी सुगी केम सिंगी लेरिबा केम तरेत लौथोकपदा यानाबा लेना खरे हाइरी हाइरिबा पाउसिसु तामिनसी चिनाव मैम हाइरी होम मिनिस्ट्री अमसुंग कुकी जो संगी मरक्ता याना खरे मैतैगी खोल सिंगा नकनबा लेबा सुगी केम तरे लौथोकलगनि हाइरी ngarang numidang pung mapal helakpada New Delhi gi national media singna tawrakhiba report amada ngarang Ministry of Home Affairs ki official singa kuki jo insurgent group singa mihut singa mifam ma pangthok tuna khanaraba matung Manipur gi tongan mafam da leibani haiba sugi designated camp tara mari gi manung dagi maitegi khol singa nakna leiba camp tare lokthokpada nakalani magna yana khre hairi lokthokadariba sugi camp tare ase
asi mitai furumna khundaba chingkhong amasung singthakta na leibani haidi ngarang pangthokiba mifam asi gi matang da home ministry gi official amana phongdorok gi matungina mifam asi lut tawkiba kuchukulai sing amu hana recover tawba amasung manipur da leiba national highway sing hangdokhan bagi matang da maroina khanakibani haidi adomoina manipur amasung india lengaka yanaba thamlangliba kuki jogi insurgent group singi suspension of operation sugi matamasi makhatana sangdokhan bagi matang da de nakalani magna yanaba wadep amata laukhide haidi sugi matam sangdokhan banatraga sangdokhan da bahibasi leidiba yanaba sigi ground rules sing amasung atai condition sing da yumpham oigani haina su phongdoki haidi panba yabadi sugi yanaba da sarug yarakhiba manipur lengaki mamangi kumja 2024 gi february 18 dagi yauraroi haiduna withdraw tawkhibani adumoina mak suda leidiba kuki jogi insurgent group singi luchingba singa ahanboina ministry of home affairs ka thasigi mapanda wari sana khraba matung ngarang nakalani gi marakta ani suba round gi mifam pangthokhibani haidi sasinaba tanjasi da mukamo driver union amadi driver ichinaw singi mafam da wafam khajitang thamjage hauji leiriba ekoi driver union amadi driver ichinaw mayamna ekoi mayamgi aduki mati seba tobi haibada chingkhong chingya da nongju nungsa marakta ahing athengbada lambi da jarega leibak praja mayam gi tamakta seba toribani haiba driver ichinaw singi awabada saruk yabida iba akoi gi jawon lanmi ichinaw singbusu ikai khumnaba uchari hauji ekoi driver ichinaw singna awaba kayama mayoknari ekoi driver ichinaw singna ekoi mayam gi tamakta kathoi basida akoi na so ekoi driver ichinaw singi awabada akoi su apun boina saruk yaminasi asu afamje haijegi aduga akoi gi driver ichinaw singi tamakta hoji ekoi gi jawon lan bichinaw singi magi degi wafam kayama thambirei khangalakpa kayama leire haireba pause ichinaw mayam taminasi aduga aroibada ekoi gi driver union ichinaw amadi leiriba driver ichinaw ibung yupa mayam punamapu pari imom channel gi magi degi ikai khumna uchari ibung yupa ichinaw mayam gi thongnabu haningai ta thagatpa phongdok chari adudi pause amuk taminasi ichinaw mayam KCP na athingba thamkhre Kangleipa Communist Party KCP ki finance amasung Department of Information and Publicity tabung maitai na wafam kara thamlakle mahana khuyek piduna thador ko serol amana hai All Manipur Road Transport Driver and Motors Workers Union atopa driver union amasung driver union singi mathakta makhoina tawriba thabak thoram punamak party na kopna yengsilba matungda union sing asina driver isel naw sing asibu khanghandana asawu senpam mayam amalut tawduna leramba party na National Highway 2 amasung 37 da cheliba truck singdagi masak khangdaba union gi mingda yamlaba senpam kya khongbat namba office bearer singna masa masa gi oina yena thoktuna leramle masi makhata na amuhana chatharaglabadi lobna pirakpa thotang masa masa na yagadabani atopo wafam amana election tawduna president secretary amasung office bearer singna lifetime oiduna leibagi mami yamna sauna tari truck driver singdagi hana lawramba senpham dagi ngammi yani haiduna hengalaga nam haduna lawriba senpham sing haiba ngamjadaba driver singdi mamitagi mapita na hojik phawba khangduna leibani mathakta piriba kya sing asi lobasina central committee ni yamna kumna khanaraba matungda highway sidagi union singna sel khaiba khudaktagi athingba thamlei loina na mari leinaba sel khaiba da hakthengna amadi na koinana senariba union singna lob asina numit 3 nigi manungda sangjarakadabani amadi sahi taragi union singna khaikeba statement account lob asida pikhalakadabani hairiba wafam sing asi thawai usidaba tarabadi matamdu da thorakpa afafata nasana sana pujagadabani aduga nakanamda mu kuki singna khutta khulai pairaga leitan pokpi da openly social media da video photo post tawrai base hojik jo bhawda leitan pokpi da communal person tawra kuki inje nai khaiba yarabani aba hojik maitai singna isagi lophom da low ba chatpada kuki singna athingba pibagi kari right lei gyaba maitai na isagi iramdam da isagi lophom da chatpa matam da kuki singna athingba pireiba aduguma kuki singdo phara da ahakpa cheirak pigadabani aba aduga aikoi gi ikai khumna da matik charba aikoi gi pabung haiba tare pabung oza akoijam bimol amadi aikoi gi oza ikai khumna da matik charba oza lokesora memorandum amasu pibi khare haibagi pausu lai hariba pausu tamina si chinaw mem kuki singna athingba pireiba aduguma kuki singsi gi mathakta ahakpa cherak pibu hai bofam se asisu haijage amadi akoi central government gi pungning chinjage adudi pause amuk tamina si kuki singna maitei singi mathakta aduki matik otpa nei ba tawri amadi kuki singna manipur thugai amadi india bu thugai bagi ngasi su lalong to bal lete ofamje si haijage adudi pause tamina si maramdi social media da hojik video photo kaya ama khutta khulai pairaga thadorei base open challenge torei bani afamje si haijage adudi pause tamina si chinaw mem दोस्तों देखिए कुकी टेररिस्ट लोग
लेतान पुकपी पर ओपनली हाथों पर हथियार पकड़कर सोशल मीडिया पर वीडियो और फोटो पोस्ट कर रहे हैं। ये सब अभी वायरल हो चुका है। हमारे सेंट्रल गवर्नमेंट के द्वारा भेजा गया सेंट्रल फोर्स अभी ऑलरेडी मणिपुर पर आ चुका है। हमारे सेंट्रल फोर्स से मैं अनुरोध करूंगी कि अभी मणिपुर पर प्रेसिडेंट रूल के अंदर लेतान पोकपी पर कुकी टेररिस्ट लोग जिस तरह से हाथों पर हथियार पकड़कर मणिपुर के अंदर लेतान पोकपी पर सोशल मीडिया पर फोटो वीडियो अपलोड कर रहे हैं, उन सब के ऊपर कड़ी से कड़ी एक्शन लिया जाए। कुकी टेररिस्ट लोग हमेशा इस तरह आतंकी फैलाते हैं, इस तरह हमेशा वायलेंस फैलाते हैं। ये प्रेसिडेंट रूल के अंदर इस तरह की हरकतें करना क्या ये जायज है? हम हमारे सेंट्रल गवर्नमेंट और हमारे स्टेट गवर्नमेंट से मैं गुजारिश करूंगी कि कुकी टेररिस्ट लोगों के ऊपर कड़ी से कड़ी एक्शन लिया जाए। Ngarang MP Angomsa Bimol Akojam amasung Leitan Pokpibu Koisilaba Khudrakpom Assembly Constituency gi MLA TX location Raj Babanda Governor Unaduna Law Unabu Honabada Erapan Pihangano amasung Singda Kulai Paidun Leriba Mayushi Matakta Operation Sathagadabani Haina Taksin Cray Heidi Manipur Pari Momchele Sibu Yangiriba Mayam Puna Puikai Kumnazari Chino Mem Hauji Churchanpur yamna fazaba facility pi khare Churchanpur net ban oiraga su internet ban oiraga su kaisu problem oiraro makhoi da yamna fazaba facility kaya ama pi khare bagi pausu lai Starlink hairiba port asina kariguma Churchanpur leikiba taragadi makhoi na tawrak toriba lalong kaya ase mayamna su ena khangamani ko karigino khoi na hairiba se Manipur da internet ban oiba matamda Churchanpur da karamaina internet hangaga oida pada pau kaya ama sandomi hauji Manipur manungda internet ban oikhibagi matungda karigumba Churchanpurda Starlink sijanaba taragadi Manipurda net ban oibagi karisu makhoida awaba leiroyaba Churchanpur se Manipur gi manungni adu oiraga Churchanpurda tonganba Starlink sijanaba taragadi adu oiragadi makhoina tongning ba kaya ama tawrakane ngasi jawabda cookie illegal immigrants cookie narco terrorists na leibak ingbagi ima leibak ki tamakta iramdam gi tamakta haina afaba thabak amdang tawba ukhideba Manipur sida ngasi jawabda leiba yellow mi mayam amana nuksi sanana leiba sumaina yellow mi mayam amana iramdam gi ima leba ki tamakta kathoiba sumaina kuki singna karama matamda santi gi oiba nungsiba paujel amatang pi khiba leiragya ba ado hojik Churchanpur da hojik pirani haiba facility se yaduna leire bagi paw ma laiba ado kyam bhauna chumba kadai bhauna lan basidi khangri ado paw se mapum phana taminaraga mayam gi su mamal leiba comment pibiro khom se si haijege paw se mapum phana tamina si chinau mayam Churchanpur Starlink Sijanaba Hauraba Yana Lady Churchanpur Internet Amasung phone line Sijaning ba Mong the Sijanaba Yadana Lady Bakaya Lady Basidagi Konanaba Hunter Elon Musk Amasung in the government Yana Kibagi Matungina Lebak Sida loans to whether Starlink Churchanpur Atuba Matam the Hauraba Yana Lady Global Zombie Movement supporters in the Tokiba Zerolamana Hai Kibana Manipur Sarkar Maketi mobile internet as Tingning Matam the Tingba Hanging Matam the Hangbayana Myanmar in state Nasu Mamangda Tingzin Kibakayasna Maram Oidaga Churchanpur district mafang kudimakta portable Starlink ama GZMS ki mingda sijanaba yanare portable Starlink asi sijanaba yanaba ZDCI gi chairman da khangan ki basu leire masigi matang da lupkanglup amatana nungai taba tobigano Churchanpur gi zomi sing sakhanaba tobani Starlink asi ahan ba sijanaba oigadabana trial honaba tawre tanja charakpada Churchanpur manung da portable Starlink sijanaduna mepum kudimak mobile internet phanganba ngamlagani haidi state asida thokleba irang no manam oiraga Churchanpur gi mahiro Ichinaw ma'am, hauji amuk akhoi maitei pangal ichinaw Nawaz Khan gi yumda aina chalubagi video masamtang ma'am da thamjage haibadi Nawaz Khan haiba inaw sigi yamna piklaba sahi ani makhai da phariba icha ama rims ta yamna kanna nana layengwa matamda aina ngamjaba mateng khajitang pangjeki ado angang duki fibam do aduki matik luba fibam da lei angang sina pharakani haibase thajarudrebani hojik haijarege ma'am warobiganu tanja adu da ingang duki fibam do uba matamda thamoi sina khangba ngamde Mama apa oi badugi thamoi dudi kari oiramgani aduda aina angama mateng khajitang rims ta leiba inaw gi famda aina mateng pangjeki adubu kharani ki matungda inaw dona maka phone tore iche aigi icha do ngasidi pharaga yumda halae haibadagi aina pikliba angang sahi ani makhai da phariba icha dona yumda halae haibda thamoi se dagi matik nungai badagi aina unaba chachurubagi video mayamda khajitang mate amtang thamjaramge maitei amadi maitei pangal haiba se ichinaw ne haibase hanadagi su haira lai hojik su haijege maitei amadi maitei pangal se ichinaw ni amana amagi mateng tominaraga ekhoi nungsi sanana laiminasi ado aigi nungsiraba inawgi yumda salubada aina memory oina thamjage aina video masamtang tawjari haiba video se mayam yengminasi nungsi khraba angang lusu adugi matik nungsi masak matoksu adugi matik phajayabada haningai leite ado angang duna phare haibada thamoi se adugi matik nungai ai khangma ngamandabadagi
असम मणिपुर ताना चलगा इचादो उनब चलुबनी अदुदी मयाम येंगमिनरसिको इसिनाव मयाम नुसीदे आगांसे नारुबद आइने नामकमा मते अंगम खरा पांगजगिबदो असे आगांसे फारे चही अनि फाजरकपा आगांनि अस आगांसे आम नुसीबा आगांनि जें अखोय होजिले खेत्री गांव रा खोय लेसे खेत्री गांव दा पिकलिबा आगांसिगी युमदा अखोयना चलुबा मतमदा नवाज खान इनावनी समदा कारबसी केनो यांगांबो ओपिबसे नवाज खान इनावनी कैमिंगोगे इनावगी युमदा अथुम हाव खरा सातगी आइना नुसी मनगिना मेमोरी ओइगाइना असुम मयांगे फमदा वीडियो से आपचरपन इनावनी लाइनी saksaram samine gi si isi na khamakani adubu aina matam khara kawkhibana sakchabagi matam piba ngamjaram dare mathangda muk lakpada inawi yumda soidana saksarama samine si aina asam dagi especially oina pikliba isa se unagena lakcharam bani isinaw mayam makhata ba video mo yengminarasi aina ekhogi inaw Nawaz Khan gi yumda sapada video se yamna di namjaraktare maramdi aina asum nungsibagi memory oijege na video masam tang hapsabani aidi blog number sunata banina adubu ekhoi metai pangan amadi metai yaibase ngasi su isinaw gi mari leiri ngasi su nungsinari yaibase khangna bagi tamakta mayamda thamjage aina video se masam tang lawjarakpani isinaw mayam housing amu makhata ba paw khara mo yengminarasi aduga inaw Nawaz Khan amadi leiriba leihoriba ekhoi gi nungsirabi inaw no pibusu mathang amuk lakpada soidana sakto zamina si handaki di chak sabado matam se kobana ngamjadre isado yamna nungsibadagi unabala ambani do isinaw mayam makhata namung video yengminarasi ko Kukizo group ke MSA ka unakrabsu su sangtopagi wafam laikai takidre nakalamrom da Congress ki matamda su agreement sign tawnaramdagi ngasagi pheba mase oirakpani haina MP sana zawbana phongdokre Kukizo group ke Ministry of Home Affairs MSA ga Ningthauka numita Delhi da mi phampang to khibaga loinana su group ki kem taramari leibagi manungda miteina khundaba tampak lomga nakna chingkhum singya da leiba kem taret manung hanjin ba mafam da hongdokpada nakalani magnayana kredubu suspension of operation su sangdokpagi matang da de sabsaba matamama lebna khidre numit taramanga ni gi manungda amuhana nakalani gi marakta wari sanara ba yai haire Nakalamromda Rajya Sabha ki MP Ningthau Samajawba Laisembana ngarang X thadorokpa osamada Kuki Lalholu kungamanga ki umbrella body ama oidiba UPF amasung KNU-ga Congress lengak matam kumja 2008 the suspension of operation su agreement sign tawnakhibadagi ngasigi nena tadaba yamna aruba phipa masila khibani haina phongdorakle su group singna ahanba Kuki jogi oiba autonomy ama demand tawrambadagi ngasidi legislature yawa union territory ama semba natraga Kuki zo miyam ki oiba separate administration ama demand tawraktuna Manipur masjid tana ba phiba masjid lakpani purnama ase mamang da leiramba Congress lenga ki asoiba khongthang amana thokhan bani haina Congress ku maral sirakle isinaw mayam aroi bada haijaga dabadi aikhoi apun moina leminaraga mayam punamak yelomi khudima nusi chanana leminaraga apun moina lemina se afam se si haijage aduga ngasi ki video sida asoira yaukhiba kya leiraga so ngakpi waina Pari mom channel la yengbi ba mayam punam ke famda ikok lonjari kanglipak na yai fare ibudo pakhang mana yai fare Kukizo group ke MSA ka unakrabsu su sangtopagi wafam laikai takidre nakalamrom da Congress ki matamda su agreement sign tawnaramdagi ngasagi pheba mase oirakpani haina MP sana zawbana phongdokre Kukizo group ke Ministry of Home Affairs MSA ga Ningthauka numita Delhi da mi phampang to khibaga loinana su group ki kem taramari leibagi manungda miteina khundaba tampak lomga nakna chingkhum singya da leiba kem taret manung hanjin ba mafam da hongdokpada nakalani magnayana kredubu suspension of operation su sangdokpagi matang da de sabsaba matamama lebna khidre numit taramanga ni gi manungda amuhana nakalani gi marakta wari sanara ba yai haire Nakalamromda Rajya Sabha ki MP Ningthau Samajawba Laisembana ngarang X thadorokpa osamada Kuki Lalholu kungamanga ki umbrella body ama oidiba UPF amasung KNU-ga Congress lengak matam kumja 2008 the suspension of operation su agreement sign tawnakhibadagi ngasigi nena tadaba yamna aruba phipa masila khibani haina phongdorakle su group singna ahanba Kuki jogi oiba autonomy ama demand tawrambadagi ngasidi legislature yawa union territory ama semba natraga Kuki Kizo miyam ki oiba separate administration ama demand tawraktuna Manipur masjid tana ba phiba masjid lakpani purnama ase mamang da leiramba Congress lenga ki asoiba khongthang amana thokhan bani haina Congress ku maral sirakle
Maitai sing lau unaba thorang tauringai da kuki sing kum tharaklaga athinba pirakhraba matong Maitai amadi kuki gi marakta Maitai amadi kuki ani gi marakta ongkhanaba thoktuna nauri kapnaba gi thodok kya thokraba matong kuki sing gi maikai tagi notice ama tholakre madugi translation miyamdo thamjari Kuki khulgi ningthau sing amadi defense ki thaubu khudimakta paujenjari madude aikhoigi lam maru oina wakan saita yeknabaga muknaba thokle maramasna khulgi nupa lanthengnaba ngamgadaba sem saduna leinaba paujenjari irang asi sangtharagade defense tagi yathang piraklagani maramasina sem sabiro aduga mentally su prepare tawraga leinaba khanganjari haina Office of the Kongkhom Area Defense Committee Psycho Subdivision Sadar Hills Kang Upina notice ama tholakre